Sum gari macha darkar oibibra. Supnagi minute kuntragi manungda document ichang changdana Vespa amadi Aprilia-gi apamba model sing supnadagi lupa lising tara khaktang puthokpiduna loan oina lawba yabagi khudongchaba pizare. Akupa marul kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro khudongchaba si manghanbiganu ngasi mag-contact tawbirau terms and conditions apply. Good afternoon. ELITETV test of cartoon in Mahau Ming Tabrus Muhammad Ram Seri Maruna. Masi follow from Pau says Sinki cartoon da cartoonist in the Kari, hanging the Bakari, from Dong in the Ba, Karamu from Tanun Mahabumiam, Tamzana with Tanzadu Nedu. I will keep Hagadrang Sitsi Koi cover C, a phone of Siaria Duga cartoon C, Habuk of Siaria Karate Legadi, and a Mam Sida Mutadi or with another Sinjari. Aham de Lokosage, Pona Pumgi Balo Habado. Ponongi balu haisida yelwe photo sing view MLA matrisi la aga mayam da wangang bani nakoi thauna phau imale ba kan gada bani nakoi mayam na tadi yaro na hojik si praja sing na lebak se kan gada bra elected members sing na kan gadara habigi acho wahang am lai bani hajina mayam gi mohut chilakan dani assembly da tha na myo lak kya gi aduma mohut chilakan da thariba aduma leaders sing aduna Makoina came the Tawang and Maktabaki Mong than Prajas and doing a Tajilla Primonguni, Mana Hirice, the Koitaunafo in Taunafo, Naham Amalepe, the Koitaunafo, Imaleba Kangadabani, the Koi Miam Netadi, Yara Roy Hedena, and the Sajida, Kenabakra Libra Hedena, the Sahi Cartoonisina, Miam, the people may say Zaitare, leaders in Sikaino, Rokogi Bastian, came to late, Hyman Sing, but it one Thomas second Gia the Gil, Laura Duni. Akoi yum da changelaga protest torne torom da madu yithoki bide leire aduna kitang tawbiu praja singi hajik nimit maudrani hele tang hum dagi horaki bani tang hum da khoi tha hum phagre aduna ngasi tang nipani tha hum ga adu da tang nipan nimit maudraga mangani almost sure ya pa tha amda nimi kuntra kunthani sabdu parakan dadi ana sai yoksela bawda hajita Tangdulay tabo uwa fang da ba miyo lising humpugi matata lanjen na ba yung lising kya matata may chak kiba yam na mangza ba miyo cham chani matata si kiba official and unofficial mayam tharaga adu Manipur ki tangdulay tabo film dalay budo madu ura kandani hai ba koi ki cartoonist na puthora kanda phongdulay wa film zeduna leader sing sina tagoda budo prajado in insilaga leire hai bigi adu message ma pibini thamjage bathang dalay sina koi Welan Paugi as Lure Habsini. The Ulibasi Koi, Mayam the Basan Bibani, Mayam the Lepagatai, Angang Singbu, Matamzana Polio Hida Kapsopiu, the Prajas, no hide my tongue delays medium later. Sir, Matamsika Sana Bakrangang Biona, Mayamang the Wangang Budada, Angang Singbu Matamzana Polio Hida Kapsopiu, however, the Lasai leader Nina issue Lebaki issues the Gango, Polio go from Tedok Piracanda, Aduna, size the Nihaji. Polio ga chang bazaw na te tawna ni mayam se khoi ida ka pa khoi pa taw budi yaw badu lan gi matam ne ji lan ne jo nonga nong taw kam ne hauji su ji kro da kam da ri khoi gi kokta da 1 number 8 ta hanan jan adu si gi jaga sing da leiba torbu mangla gi meitei sing gi yum mayam ma na huran gre haiba adu ga CRPM ne yeng ga leiba adu ga si gi 1 number 8 ke du ga kokta gi meitei pangal tare ba jaga sing si namaz to ge taw da khoiramba phangdana nongme kapsilaktana madu hajik si media da khul lai ribuduni yaruga duna swajidani leibaki be shu da karang biu ana akoi gi polio bhab tudi kona thamgi si haidana pogdo hom duni matang da risna khoi HL Express ki naire haibuduni naire haibsida khoi lan gi pot marup tina thenba lat pani ade da man haire san thangna budu khara
ꯂꯥꯜꯒ ꯋꯥꯕꯁꯤꯗꯅ ꯍꯥꯏꯕꯗ ꯊꯤꯜ ꯂꯥꯛꯄꯁꯤꯗ ꯃꯥꯅ ꯍꯥꯏꯔꯦ ꯌꯥꯅ ꯂꯦꯟꯁꯤꯜꯂꯨ ꯈꯔ ꯂꯩꯔꯗꯤ ꯁꯤꯐꯥꯎ ꯐꯪꯗꯕ꯭ꯔꯥ ꯈꯪꯕ ꯅꯠꯇꯦꯅ ꯐꯪꯉꯛꯇꯕꯁꯨ ꯌꯥꯏ ꯆꯥꯅꯕ ꯍꯧꯖꯤꯛ ꯋꯥꯟꯁ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯍꯥꯟ ꯈꯔ ꯀꯨꯏꯔꯦ ꯇ꯭ꯔꯦꯟꯗ ꯆꯥꯅ ꯊꯛꯅꯕ ꯇꯤꯜꯍꯧ ꯆꯅꯝ ꯀꯔꯤ ꯀꯔꯥ ꯊꯨꯝ ꯑꯂꯨ ꯑꯗꯨꯒ ꯆꯊꯥꯎ ꯑꯗꯨꯒ ꯂꯩꯔꯤꯕ ꯄ꯭ꯔꯤꯟꯇꯤꯡ ꯃꯦꯇꯔꯤꯌꯦꯜꯁ ꯃꯌꯥꯝ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯇ꯭ꯔꯦꯟ ꯆꯪꯉꯛꯄ ꯂꯩꯇ꯭ꯔꯤ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯍꯧꯖꯤꯛ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯉꯤ ꯂꯣꯏꯅꯃꯛ ꯋꯥꯡꯉꯤ ꯐꯪꯗꯕ ꯌꯥꯎꯁꯤꯜꯂꯛꯑꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯈꯔ ꯍꯩꯅ ꯁꯤꯖꯤꯟꯅꯧ ꯍꯧꯖꯤꯛ ꯐꯪꯉꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯉꯁꯤ ꯈꯕꯔꯁꯤꯡꯗ ꯂꯥꯟ ꯀꯥꯞꯄꯤꯉꯩꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯇꯔꯥꯏ ꯍꯦꯟꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯏ ꯍꯥꯏꯗꯅ ꯀꯃꯥꯟꯗꯣꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯅꯐꯝ ꯄꯥꯎꯆꯦꯗꯁꯨ ꯌꯥꯎꯕ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤ ꯂꯩꯕ ꯂꯥꯟ ꯀꯥꯞꯄꯤꯕ ꯖꯒꯥꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯄ ꯑꯗꯨꯅ ꯋꯥꯕꯁꯤꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯕꯨ ꯐꯪꯉꯛꯇꯕ ꯌꯥꯏ ꯈꯔ ꯍꯩꯅ ꯆꯦꯛꯁꯤꯟꯅ ꯆꯥꯎ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯅꯤ ꯃꯊꯪ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯗ ꯍꯦꯂꯤꯀꯣꯞꯇꯔꯁꯤ ꯂꯥꯛꯑꯒꯅ ꯆꯣꯄꯔꯁꯤ ꯂꯥꯛꯑꯒ ꯄꯣꯠ ꯆꯩ ꯊꯥꯗꯔꯝꯕ ꯑꯗꯨꯒꯤ ꯃꯑꯣꯡꯅꯤ ꯃꯔꯨꯑꯣꯏꯅ ꯉꯔꯥꯡ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯗ ꯑꯗꯨꯒ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯔꯤꯖꯅꯦꯜ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥ ꯑꯣꯏꯔꯤꯕ ꯅ꯭ꯌꯨꯁ ꯂꯥꯏꯚꯇ ꯀꯔꯤꯗ ꯌꯥꯎꯔꯛꯄ ꯃꯌꯥꯝꯗꯨꯗꯤ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯀꯥꯔꯇꯨꯟꯁꯤꯅ ꯑꯗꯨꯝ ꯌꯦꯡꯉꯛꯄ ꯂꯥꯏꯅꯦꯅ ꯈꯜꯂꯤ ꯁꯤꯗ ꯍꯥꯏꯁꯤ ꯂꯨꯛ ꯌꯦꯡꯉꯣ ꯁꯤꯗ ꯗꯣꯔꯕꯤꯟ ꯊꯥꯔꯒ ꯌꯦꯡꯕ ꯌꯥꯎꯏ ꯂꯨꯛ ꯗ ꯑꯥꯔꯃꯤ ꯆꯣꯄꯔꯁ ꯗ꯭ꯔꯣꯄꯤꯡ ꯋꯥꯏ ꯑꯦꯠ ꯗꯤꯌꯔ ꯀꯦꯝ ꯃꯣꯏ ꯀꯦꯝꯗ ꯀꯔꯤꯒꯤ ꯊꯥꯗꯔꯤꯅꯣꯕ ꯕꯪꯀꯔꯁꯤꯡꯗ ꯀꯔꯤꯒꯤ ꯊꯥꯗꯔꯤꯅꯣꯕ ꯏꯁ ꯗꯤꯁ ꯍꯥꯎ ꯗ ꯇꯦꯀꯜ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯃꯁꯤꯗ ꯃꯣꯏꯅ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯗꯨꯝ ꯊꯦꯡꯅꯩ ꯍꯥꯏꯕ ꯇꯦꯀꯜ ꯇꯧ ꯍꯥꯏꯕꯗ ꯁꯤꯅꯦꯕ ꯑꯗꯨꯅ ꯉꯔꯥꯡꯒꯤꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯀꯦꯝꯗ ꯊꯥꯗꯣꯏꯅꯣ ꯃꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯒꯤ ꯄꯣꯠ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯖꯒꯥꯗꯨꯗ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯔꯛꯑꯒ ꯄꯣꯠ ꯆꯩ ꯄꯤꯔꯝꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤꯕꯗꯨꯅꯤ ꯀꯦꯝꯗ ꯊꯥꯗꯕ ꯅꯠꯇꯦ ꯃꯗꯨꯗ ꯃꯣꯏꯒꯤ ꯀꯩꯅꯣ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯣꯏꯒꯤ ꯕꯪꯀꯔ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯩ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯅꯤ ꯑꯉꯥꯡ ꯅꯍꯥꯟꯗꯁꯨꯅꯤ ꯑꯩꯈꯣꯏ ꯀꯝꯄꯅꯤ 10 ꯊꯨꯡꯉꯈꯤꯕꯗꯣ 3 ꯐꯥꯎꯒꯤ ꯊꯨꯡꯈ꯭ꯔꯦ ꯍꯥꯏ ꯍꯧꯖꯤꯛ 10 ꯆꯪꯉꯛꯀꯗꯕꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯁꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣই ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯗꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏ ꯅꯣ ꯀꯟꯐꯤꯗꯦꯟꯁ ꯃꯣꯁꯟꯗ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯃꯗꯨ ꯑꯩꯈꯣꯏ ꯌꯦꯡꯉꯀꯥꯟꯗ ꯈꯪꯉꯛꯀꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯔꯤ ꯉꯥꯡꯅꯈꯤꯕ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯟꯃꯤꯟꯅꯁꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯦꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯣꯏ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟ ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ